अहानबदा मरुओइबा पाउ Council of Higher Secondary Education Manipur कोसेम न लौबा क्लास 12 के एग्जाम ngasiदगी हौख्रे ngasiदगी हौरिबा कोसेम न लौबा क्लास 12 के एग्जाम थारिबा महिरोइ सिंगदा चीफ मिनिस्टर वाई केमसालना याइफा पाउजिल पिरकली National Highway 37 lambida lamdam masigi tangai fadana nongmada changdraba yadraba pochai puduna lakpa gari sahumga sumna ahum apanba yautuna pusilakre amadi security force na chaliba tha sigi tara mangada mioi ama heroin powder ga konana mayumdagi fagat pangamkre Pau Mijeng Tabi di Bapumnamak po SOPHIA HIJAM na kurumjari Pau Sandong na pizari Council of Higher Secondary Education Manipur kosem na lawba class 12 ke exam ngasidagi hawkre Council na thokpa chirol lamagi matung inna exam masda puna mahiroi lising kuntra mathoy ga changwa ga kuntra sarugya gani masigi manung da mahiroi lising taret ka satruka marfutara taret na arts stream ni mahiroi lising kulhumdoi ga samaga nifu taruk na science amadi mahiroi tatruka marfut taret na Commerce ni state asigi tungan ba exam center sa mga tara-tareta exam asi pangthokli exam asi mafung phana pangthok na bahona bada state asida lairiba miyam amade loop sing na mateng pangpinaba council na appeal tawrakli exam asi mathang tha March kun fawa chathagani hairi Ngasidagi hawriba Council of Higher Secondary Education Manipur kosem na lawba class 12 ke exam thariba mahiroi singda Chief Minister Y Kemsalna yaifa paujil pirakli Prime Minister Narendra Modi na phongdokhibagum mahiroi singna pukningda awaba wakhal khandana wakhal nungai na exam thagadabani haina Chief Minister gi paujida palakli hairiba exam asi mahiroi amagi tungi career sembada yamna maru oiba ama oijaragasu Mahiroi singna exam thaba matamda pukning wakhal wabagi mahuta masibu harau kumai amagumna lauduna wakhal nungai na exam thana bohanagadabni loinana oza sing amadi mama mapa oiba singnasu mahiroi singbu ningthina ngaklo pituna asumba lambida lamjing binaba appeal tawrakli Amaromda ngasidagi hawriba Council of Higher Secondary Education Manipur kosem na lawba class 12 ke exam thariba mahiroi singda Desam Wama Amsu Arambai Tengol amadi ansam nasu exam thagadoriba mahiroi singda yaifa paujil pirakli Mayam gi paujada tangdu laita daba iramdam asigi awasai theng marak asiga loinana Saliba sahi lisingani kuntaruk ke ngasigi amadi kulhumdoidagi hawgadoriba kosem amadi bosem na lawba class 12 amadi 10 exam asida sarugya gadoriba tongan ba mahiroi sang singda tamliba mahiroi singi mafamda tungi punsi lambi ama semnabagi yamna maru oiba changyeng exam asida mahiroi singna awa chaina marakta tumba machet chaba machet chahi ama chupna honarakpa khudingmak mapung fana ithoktuna mai pakpa oirasanu hairakli ISSLC examination amadi ISSC da sarugyagadaba mahiroi sing da sokda yaifa paujil pirakli ngasi February gi tang 13 lebak pokpa nimitagi pangthokpa hawriba Council of Higher Secondary Education Manipur kosem na lawba Higher Secondary Examination lisingani kuntaruk amadi lakliba February gi tang kulhomdoi dagi hawgadoriba Board of Secondary Education Manipur bosem na lawba High School Living Certificate Examination da sarugyagadaba Lamdam asigi mahiroi singi mafamda Students Union of Kanglaipak Supki Maikedi yaifa paujil pirakli amadi mahiroi khudingmak maipak na tungi career gidamakta asoba yumpham amamam thonba ngamba oirasanu haina thaunijari haina Supki HSRD Secretary Gyanagar namairakpam na thadorakpa chirol amada phongdrakli Examination sing asida aranba pambai yaudna ingna singna pangthokpa ngamnanaba mahiroi sing parents guardians sing amadi oza sing na punna honaminasi examination da aranba pambai sijinna ki bahaibasina hayeng kunai asigi yumbi kaya sumsaraktuna punna laikha tana maminabagi masak oirakli exam sing asi kunai asigi aset pa phaba yumbi semgatnabagi platform amani haibada haiman bathokloi
Maram asina mahirui singna aranba pambai sijinaba amadi koisal lig oirakpana singba thawong singge mayokta sukna matam pumbada lepkani amadi leibak miyam nasu lefam thoi Mahiroi khudingmangna asoi angam yaudana examination sing asibu sarugya bangamba oirasanu haina amuka hana thawnizari amadi authorities sing nasu niyom sumna amadi ahenba section thoranga loinana mai pakna pangthokpa ngamba oibiyu haina sukna makha tarakli Sedasigi tongan bamafamdagi security force na aina thingkraba lalharup kharagi nupi yauna kedar mari fagat pangamkrei Manipur Police Control Room Thadurokpa Warolamagi Matung Inna Security Force na Jaliba Tha Sikitara Mangada KYKN ki Keder Ani Technopol District ke More Police Station ke Manung Jana Laiba IMB Pillar Number 80 Manaki Zapnoi area dagi fare haidi Faraba Miyoi Adudi Hawaii Zam Ngan Thoiba Jahi Taramapan Kasar District Assam ke Lakhipur Police Station ke Manung Jana Laiba Rajaram Amadi Moirangthem Janis Singh Jahi Kunmari Kaksing District ke DSA Road Ningthau Pareng Maning Lekai Dagini Haidi Security Force na KCP Noyon gi Kedar ama Imphal East ke Lamlai Police Station ke Manung Chana Laiba Sawombung dagi fare haidi Farba Miyoi Adudi Hijam Ranson Singh Elias Luwangsa Amutombi Tayai Chahi Kunmapan District Asimaki Pundong Bammayai Lekai Dagini Haidi Amaromda KCP Apun bagi Kedar Nupi ama Security Force Imphal West District ke Lamsang Police Station ke Manung Chana Laiba Tauthong Khunau Kudaibam Lampak Tagi Fare Haidi Farabam Yoy Adudi Sanasam Rosie Devi LIC Jahi Kuntaru District Asimaki Pumlo Mamang Lekai Dakini Haidi Paugi Maraktana Atenba Break Matang Lahunasi What for kind of a same money? Because I'm a technology scene of an Ibe makigano. Ada become more. Sige say it's the team tina checks in the laksilo ka tamko banine. Tagarang se jual habag ang kita ko. Asum na mayam na machel go ngap shen lugum. Masigi yung masibu aso yang an ko kada batagi. Exit team tina ngap seli. Exit team ti jual habating ngap to kana ba same bani. Zaman technology scene na bana concrete ka to tina ba matamda. Kapam ng amuk kana angle adli. Exit team ti strength is in the quick. Break Matungda Taram Nokchari, Makataba Pau Pizari. The Cine Editors Guild Manipur, CEZM na Sinduna, 18 Foundation Degal Lunina, General Body JB Meeting Ama, Ngarang Mapungfana Pangtokre, Imphal West Ki Uripok Asom Lekai da Pangtokiba, Thoram Matuda, Film Forum Ki Chairman, KA Schooles War, Film Forum Ki Founder, CEZM ex-chairman Lai Mayum Surjakanta Amade Film Forum Ki Secretary K. Ronel Maitaina Matang Sina Chief Guest President Amade Guest of Honor Oina Sarugyaki ZB Mifamaduda Member Shingna Manipuri Cinema Saukhatnaba Amade Yokhatpagi Matangda Kopna Kananay na K. Masida State Asida Film Editors Singi Thaudang Amade Professional Standards Sing Mapangdan Kakathanbada Akanaba Mijeng Tham K. House asina Cine Editor Guild Manipur Shakhatpa Yaifanaba Pandam Tamliba Tungi Thaurang Singi Matangda Kananay na K. Manipur Police Control Room na Thadorokpa Cherola Magimatung Inna National Highway 37 Imphal Jiribam Lambida Lamda Masigi Tangai Fadana Nong with the Chang Draba Yadraba Poche Puduna Lakpa Gari Chahunga Sumna Ahum Hariba Lambi Asida Apan Bayaudana Pusila Kray Makatana Poche Pusalakpada Kudong Tiba Tok na Bagidamagta Singnaningai Oiba Mafam Singda Security Force na Akan Bajachin Tarang Lakot Manipur District Pumna Magta Pam the Batodok Tok na Bagidamagta Sing Amasong Tam the Punis Checkpoint Samaga Sumna Ahum Hangduna Asad Aok Sing Sek Jataki Haide Security Force na Taliba Tha Asigitara Mangada Miyoi Ama Heroin Powder ka Konana Mayumdagi Fare Haidi Faraba Miyoi Adudi MD Zayat Khan Sahinim Punitoy Thobal District ki Sangay Yumpam Pat 2 Serapur Dagini
ꯃꯉꯣꯟꯗꯒꯤ ꯆꯥꯎꯔꯥꯛꯅ ꯒ꯭ꯔꯥꯝ 343 ꯃꯨꯛꯀꯤ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯍꯥꯞꯇꯨꯅ ꯊꯝꯃꯝꯕ ꯁꯣꯞ ꯀꯦꯁ 10 ꯁꯤꯡꯒꯟ ꯕꯦꯔꯦꯟ ꯒꯟ ꯑꯃ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 6 ꯑꯃꯗꯤ ꯆꯀꯥ 2 ꯄꯥꯟꯕ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ Timerless-na Myanmar junta lengaki mayokta legal case sing thangalakibadagi Myanmar-da leiba lebak adugi mihut sing Myanmar lengakna tanthokre hairi pawgili khulamagi matung ina Timerless-na Myanmar gi mathakta war crime case thangalakpabu junta lengakna yakidabaga loinana lebak aduda leiriba Timerless gi mihut sing adu tanthokibani hairi Junta Lanmina military coup tawkhraba matungda lebak adugi ethnic minorities singi mathakta war crime sing chathaki haina Timerless na case thangalakibani Muslim Rohingya minority da paktakna miha chathaki haibagi maral siraduna Housing International Court of Justice ki Wild Myanmar junta lengak na mayok naduna leiribani hairi Council of Higher Secondary Education Manipur Kosem na lawba class 12 ki exam ngasitagi hokre Masak naiba startup founder sing amade expert singna artificial intelligence AI asi luxury amanate masidi service delivery henna chokthok hananaba tangai padana changba amani haina numit mangani subna ngarang daki New Delhi da hawdokhiba India AI Impact 2026 hawdokpagi thoram pakthokre pawgili khulamagi matung inna mega event asi gi sideline oina pawge agency amaga wari sanaba amada healthcare camp ki career.ai.da founding member amasong sip product officer Ankit Modina hai masing yamba sina India da AI gi development potential yamna wangla lei AI asi luxury amanate masidi tangai fadana mathau taba amani aikhoina yamlaba mising yausinba ngamlei adubu leibak asida matik sabadi oidre AI na leiriba haisinglaba sing asi punsinba matamda masina miyamda yauhanbada mateng oigani haina Ankit Modina makata ki hairi makata ba pawmi jamak bijeng da review Aroibada maroiba pau amok hana pijari Miyamgi khurung chanam gidama cable wire pusan rabasu Mami TV gi makal matyan kya gi channel amadi atop channel kya adom gi mobile phone natragana television de yeng bayaragane cable wire tingbagi mathau tadraba pung kun gamari chupna yeng bayaraba anauba technology asi lafna Manipur gi mapanda leibiriba iresa singnasu line yeng bayaragane karamna adom gi mobile phone da natragana television da haptana Sandok Shariba channel singasi yengani haibagi maramda akuppa marol khangbining masingna 9233577337 da call tawiro matam chupada Mami TV bu support tawiriba singbu Mami TV na tawibal khangbu chari